Krishna Janmagi. Patharaktanaagi hana khitang hapire kamangrani mulle. Hello mayam, ngasi di Krishna Janmagi aise khoi gi chanu pa Oliver na pamba itanu pina pamba paneer yam pame adu thong ge tawne mayam Krishna Janmagi ngasi di nga yaudana oina thongjare nga makai ya pamba tawsi haidana paneer oina thongjare kheer amaga aduga ngasi khoi gi chak ngobodga chahau gi tang ya kala thongmani try tawne do khoi dem ta sadri yengse ngasi try tawga yenge kamai tawge na garam masala ni moro kitang sahange horen sangong ga haka na thumdana ba hawai trap frozen ni ai gi thamjabane si hawai trap se ai bi da se ngobi da si ngobi da hau thole ni happy da si mai si sing kitang hapte horen sangom na haptoini na sai kamani badu loire sidagi ina tarka tawjulani sangom hapchilani sini hapchilani sana mulame. Hello mama, sikari semino. Koi Krishna gi apamba yo to nani apamba chawi chi Chira aduga paneer sahi paneer semdoi mali aya pamba aduga kai no chamu no sina my god jamai sile re aina semba lodriko loy ganda harake Papa na TV ini. Papa say hi. Hi. News. Say hi. What are you making? I'm doing my project work. Are you making a dungeon? No. What are you making? It's called various cars features. You want to see all of that things which I made? Yeah. Hey, yo, looks cool. It's a cube. This is something which you will not understand, but either ways. This one is my favorite. Looks pretty cool, right? It looks like half-cutted veins. Wait. Are these the ones that? Yeah, which I bought. Oh yeah. Why are you recording today? Like Mama said, na. She's a YouTuber now, so I have to do everything. yam nung sigreda Imagine. yam nung sigreda yam nung sigreda sing hapaga tawdu mai oirame thau thome sida ina hojik sangom mahi khidang haijillani aduga amuk thongdoini leire masujam phajare sidi mahi langan da bokon nanglap na thongba aduna hawbane sai phet sawhalani aduga paneer hapchallani loire aduga aigi kheer sisu loire paneer su loire chak su loire chana ba tawrsi masala se yamna hawe magi company maming sina sida leire sigi oiba loina makhawe de tandoori masala paneer masala rajma loi thopane tongan sigi se pamagadi haizarake pamba mi makhaina comment da haibiramu pamena ai magi link tu thabirake yam hawe sise Mama kena se kare ba white color ki moina sai paneer matha khapadu arino cream ne cream go cream ni patte java ai tan how sumang ham jo
Yarani thangdaba. Paneer hapchilla. Hauni. Boleh. Butter kita ngapir ani. Yare. Sakse ina sahau kita ngiyalaga thongjabane. Sieng ama sisu khoi yunggi sieng ne. Nahan khoi ma mana bibirakpane. Aduma si lagi numichida thonge ina. Haurani. Lagi katlani. Sigi maten. Charani koi. How bro? Cam how it? Yum. Koi ngasi Krishna ni si. Cái nó là tiền rang gì vậy? Thế hay rồi. Apa rồi thăm mộ? Asi. Được cái nào? Si purple color rice. Asi na paneer. Aduga si na kheer. Nang na yam pam ba? Natra. Shahi paneer na ina pam si yam. Oh. Rồi đi cha rồi nè nè. Khoi mu cha rồi kìa. Ya ra ba. Amu ka dang ko bo. Yeng ge ko. Khudan to lo. Yes, hao ni. Wow. Áo rồi. Yum. How are? Happy Krishna Janmam thai rồi. Happy Krishna Janmam. Video sibu yang bibagi tamakta hanna na thakat chari mathang ki video da mu narasi.